ꯊꯥꯖꯅ ꯃꯃꯣꯟ ꯅꯣꯛꯄꯗꯨ ꯎꯕꯗ ꯃꯥꯂꯦꯝꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯥꯖꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯅ ꯇꯞꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯍꯪꯒꯥꯝꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ? ꯊꯥꯖꯅ: ꯃꯌꯥꯝ ꯆꯥꯎꯔꯦ꯫ ꯃꯥꯂꯦꯝꯅ: ꯑꯗꯨꯗꯤ ꯍꯌꯦꯡ ꯈꯔ ꯍꯦꯛꯄꯤꯌꯨꯗꯅ ꯑꯩꯒꯤ? ꯊꯥꯖꯅ: ꯍꯣꯏ ꯍꯦꯛꯀꯦ꯫ ꯑꯗꯣ ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯍꯪꯒꯥꯝ ꯄꯣꯔꯛꯑꯦꯅ? ꯃꯥꯂꯦꯝꯅ: ꯀꯩꯝꯇ ꯁꯥꯎꯔꯣꯏꯌꯦ, ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯍꯪꯒꯥꯝ ꯊꯥꯗꯦ, ꯑꯗꯨꯅ ꯃꯃꯥ ꯍꯣꯏꯁꯨ ꯍꯔꯥꯎꯗꯣꯏꯅꯦ꯫ ꯃꯃꯥꯅ ꯀꯅꯥꯅ ꯄꯤꯔꯛꯏꯅꯣ ꯍꯪꯒꯥꯝꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯍꯪꯉꯛꯑꯗꯤ ꯑꯩꯅ ꯀꯩ ꯈꯨꯝꯅꯤ ꯈꯪꯕ꯭ꯔꯥ? ꯊꯥꯖꯅ: ꯈꯪꯗꯦ꯫ ꯃꯥꯂꯦꯝꯅ: ꯅꯃꯧ ꯅꯨꯄꯤꯅ ꯄꯤꯔꯛꯏꯅꯦ ꯈꯨꯝꯗꯣꯏꯅꯦ꯫ ꯊꯥꯖꯅ: ꯑꯁꯤꯕꯨ ꯋꯥꯅꯤꯅꯦ, ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ꯫ ꯃꯥꯂꯦꯝꯅ: ꯑꯩꯈꯣꯏꯗꯤ ꯑꯁꯦꯡꯕ ꯍꯥꯏꯕꯤꯕꯅꯤ ꯀꯩꯅꯣ, ꯏꯀꯥꯏꯕꯤꯗꯦ꯫ ꯊꯥꯖꯅ: ꯑꯗꯣ ꯐꯔꯦꯅꯦ, ꯍꯌꯦꯡ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯅꯣ? ꯃꯥꯂꯦꯝꯅ: ꯆꯥꯛ ꯇꯣꯛꯑꯒ ꯆꯠꯂꯅꯤ, ꯄꯨꯡ 10-11 ꯑꯗꯨꯋꯥꯏꯗ ꯆꯠꯇꯧ ꯃꯥꯜꯂꯦ꯫ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯀꯗꯥꯏꯗ ꯊꯦꯡꯅꯁꯦ ꯍꯥꯏꯅꯣ? ꯊꯥꯖꯅ: ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯒꯦ, ꯄꯣꯏꯔꯩꯉꯥꯟꯕꯤꯁꯨ ꯂꯩꯕꯅꯤꯅ꯫ ꯃꯥꯂꯦꯝꯅ: ꯑꯗꯨꯅ ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯊꯥꯖꯅ: ꯂꯥꯛꯀꯦ꯫ ꯑꯗꯣ ꯑꯩꯁꯨ ꯆꯪꯉꯒꯦ, ꯊꯦꯡꯉꯦ꯫ ꯍꯌꯦꯡ ꯗꯥꯒꯤ ꯄꯤꯅꯕ ꯈꯨꯗꯩꯅꯦꯅ ꯑꯃ ꯊꯝꯕꯅꯦꯕ, ꯏꯃꯥꯅ ꯌꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯅ ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯗꯗꯥꯒꯤ ꯄꯤꯅꯕ ꯑꯃ ꯁꯥꯗꯣꯏꯅꯦ꯫ ꯃꯥꯂꯦꯝꯅ: ꯏꯇꯨꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯖꯥꯏꯗ ꯁꯤꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏꯅ ꯍꯥꯏꯕꯤꯔꯨꯀꯣ, ꯆꯠꯂꯣ ꯆꯠꯂꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯊꯥꯖꯅ: ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯖ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥꯂꯦꯝꯗꯤ ꯊꯥꯖ ꯆꯪꯈꯤꯕꯗꯨ ꯌꯦꯡꯖꯔꯝꯃꯤ꯫ ꯃꯥꯂꯦꯝꯁꯨ ꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ: ꯏꯇꯦ, ꯏꯆꯦ ꯊꯥꯖꯒ ꯎꯅꯔꯛꯂꯕꯣ? ꯃꯥꯂꯦꯝꯁꯨ: ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯁꯨ ꯊꯃꯣꯏꯗꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯟꯕꯤꯅ: ꯆꯦ, ꯀꯩꯗꯧꯔꯒꯦ? ꯄꯣꯏꯔꯩꯉꯥꯟꯕꯤꯅ: ꯀꯩꯁꯨ ꯇꯧꯗꯦꯗ, ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ, ꯕꯕꯥꯗꯣ ꯉꯟꯅ ꯄꯤꯖꯅꯕ ꯏꯟꯖꯥꯡꯒꯗꯣ ꯁꯦꯝꯃꯨꯔꯣ ꯂꯥꯛꯑꯣ꯫ ꯆꯟꯕꯤꯅ: ꯍꯣꯏ ꯆꯦ꯫ ꯊꯥꯖꯁꯨ ꯆꯥꯛ ꯉꯟꯅ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯐꯤ ꯁꯥꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯒꯤ ꯃꯃꯥ ꯇꯣꯝꯕꯤꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯕꯛ ꯐꯕ ꯁꯥꯔꯅꯨ ꯍꯥꯏꯅ ꯊꯥꯖꯕꯨ ꯆꯩꯕꯤꯔꯝꯈꯤ꯫ ꯊꯥꯖ ꯃꯥꯂꯦꯝꯅ ꯃꯃꯥꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ ꯏꯃꯥ꯫ ꯑꯗꯨꯕꯨ ꯊꯥꯖ ꯃꯈꯣꯜ ꯊꯣꯛꯇꯅ ꯊꯃꯣꯏꯗ ꯄꯦꯟꯅ ꯀꯞꯆꯩ, ꯑꯗꯨꯒ ꯐꯤꯗꯨ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯌꯥꯝ ꯋꯥꯅ ꯁꯥꯖꯈꯤ꯫ ꯊꯥꯖꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ꯫ ꯊꯥꯖ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯑꯩꯅ ꯗꯗꯥꯕꯨ ꯏꯆꯦꯜꯁꯤꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯅ ꯆꯣꯜꯂꯕ ꯗꯗꯥꯒꯤ ꯈꯟꯅ ꯁꯥꯔꯤꯕ ꯈꯨꯗꯩꯁꯤꯅ ꯑꯩꯅ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯣꯏꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯥꯂꯦꯝ ꯃꯌꯨꯝꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯃꯥꯃꯅ: ꯏꯕꯨꯡꯉꯣ ꯃꯥꯂꯦꯝ, ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ, ꯒꯥꯔꯤꯒꯗꯣ ꯀꯟꯅ ꯊꯧꯅꯨ, ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯧꯀꯣ꯫ ꯃꯥꯂꯦꯝꯅ: ꯍꯣꯏ ꯃꯥꯃ꯫ ꯃꯥꯂꯦꯝꯗꯤ ꯊꯥꯖꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ: ꯉꯥꯟꯕꯤ, ꯁꯤꯗ ꯑꯝꯇ ꯂꯥꯎ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ: ꯀꯩ ꯍꯥꯏꯒꯦ ꯏꯇꯦ? ꯃꯥꯂꯦꯝꯅ: ꯅꯆꯦ ꯊꯥꯖ ꯍꯣꯏꯗ ꯑꯝꯇ ꯆꯠꯂꯨꯆꯣꯕ, ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯦ꯫ ꯁꯤꯗ ꯂꯥꯛꯅꯤ ꯍꯥꯏꯔꯝꯕꯅꯦ, ꯑꯩ ꯃꯥ ꯎꯗ꯭ꯔꯗꯤ ꯈꯣꯡ ꯊꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯑꯗꯣ ꯉꯥꯟꯕꯤ, ꯑꯩ ꯆꯠꯍꯧꯗꯣꯔꯦꯅ ꯑꯝꯇ ꯍꯥꯏꯔꯨꯆꯣ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ: ꯍꯣꯏ ꯏꯇꯩ, ꯑꯩ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯉꯥꯟꯕꯤ ꯃꯆꯦ ꯊꯥꯖ ꯍꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦ ꯊꯥꯖꯗꯤ ꯂꯩꯔꯝꯈꯤꯗꯦ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯁꯨ ꯅꯨꯡꯉꯥꯏꯇ ꯍꯜꯂꯛꯈꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯏꯇꯦ, ꯏꯆꯦ ꯊꯥꯖꯗꯤ ꯂꯩꯍꯧꯗꯦ, ꯃꯣꯏ ꯃꯃꯥꯗꯨꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯑꯦ꯫ ꯃꯥꯂꯦꯝ ꯄꯥꯎꯗꯨ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯔꯝꯗꯦ꯫ ꯃꯥꯂꯦꯝꯅ: ꯉꯥꯡꯕꯤ, ꯅꯆꯦ ꯂꯥꯛꯄꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯀꯣ, ꯅꯆꯦꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯏꯟꯒꯗꯕꯅꯦ꯫ ꯑꯗꯨꯒ ꯅꯉꯣꯟꯗꯗꯤ ꯐꯣꯟ ꯑꯝꯇ ꯄꯤꯔꯣ ꯍꯥꯏꯕ ꯉꯝꯗꯕ ꯌꯥꯏ, ꯑꯗꯣ ꯅꯆꯦ ꯂꯥꯛꯂꯕꯗꯤ ꯐꯣꯟ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯁꯜꯂꯨꯀꯣ꯫ ꯄꯣꯏꯔꯩꯉꯥꯟꯕꯤꯅ: ꯍꯣꯏ ꯏꯇꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯃꯥꯒꯤ ꯃꯥꯃꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯥꯂꯦꯝ ꯆꯠꯂꯝꯕ ꯇꯥꯔꯦ ꯈꯟꯅ ꯆꯦꯟꯖꯔꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯄꯣꯏꯔꯩꯉꯥꯟꯕꯤ ꯍꯣꯏꯗ ꯌꯧꯔꯛꯄꯗꯗꯤ ꯃꯥꯂꯦꯝꯗꯤ ꯍꯧꯖꯤꯛꯇ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯥꯖ ꯃꯤꯠꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯂꯧꯕꯨꯛꯇ ꯁꯝꯗꯨꯅ ꯂꯝꯈꯥꯏ ꯌꯧꯅꯅꯕ ꯀꯟꯅ ꯆꯦꯟꯖꯩ꯫ ꯃꯥꯂꯦꯝꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫
ꯊꯥꯖꯤꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝ ꯕꯥꯏꯠ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯊꯥꯖꯅ ꯃꯥꯂꯦꯝꯕꯨ ꯎꯔꯦ꯫ ꯊꯥꯖꯅ ꯆꯦꯟꯅ ꯆꯦꯟꯅ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯗꯤ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯂꯦꯝ ꯊꯥꯖꯤꯒꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯥꯂꯦꯝ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯩꯕ ꯀꯣꯡꯀꯨꯠ ꯑꯃꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯩ꯫ ꯃꯥꯂꯦꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗ ꯊꯥꯖ ꯑꯣꯏꯔꯝꯈꯤ꯫ ꯃꯥꯂꯦꯝ ꯊꯥꯖꯅ ꯂꯧꯕꯨꯛꯇ ꯆꯦꯜꯂꯛꯂꯤꯕꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯄꯤ ꯁꯤꯟꯊꯔꯛꯈꯤ꯫ ꯊꯥꯖ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ "ꯗꯗꯥ, ꯗꯗꯥ" ꯃꯥꯂꯦꯝꯅ ꯊꯥꯖꯤꯒꯤ ꯃꯄꯥꯕꯨꯡꯗ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯋꯥꯅ ꯆꯦꯜꯂꯛꯂꯤꯕꯗꯤ? ꯍꯣꯔꯦꯟ ꯐꯣꯟ ꯇꯧꯔꯛꯂꯕꯁꯨ ꯌꯥꯕꯗꯨꯕꯣ, ꯀꯩꯒꯤ ꯅꯁꯥ ꯋꯥꯍꯜꯂꯤꯅꯣ?" ꯊꯥꯖꯅ "ꯑꯩ ꯀꯩꯝ ꯋꯥꯗꯤꯌꯦ꯫ ꯗꯗꯥ ꯎꯅꯕ ꯐꯪꯂꯤꯕꯁꯦ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯣ ꯗꯗꯥꯁꯦ, ꯗꯗꯥꯅ ꯉꯔꯥꯡ ꯍꯪꯒꯥꯝ ꯍꯥꯏꯕꯗꯣ ꯄꯨꯔꯛꯂꯕꯅꯦ꯫ ꯑꯗꯨꯒ ꯗꯗꯥꯒꯤ ꯈꯨꯗꯩ ꯑꯃꯁꯨ ꯌꯥꯎꯕꯅꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯁꯥꯔꯤꯅꯦ꯫ ꯏꯃꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯉꯥꯡꯉꯦ꯫ ꯑꯗꯨꯗ ꯑꯩꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯗꯗꯥꯒꯤꯅꯦ ꯈꯟꯅ ꯁꯥꯕꯅꯦ꯫ ꯑꯗꯣ ꯗꯗꯥ..." ꯃꯥꯂꯦꯝꯅ "ꯊꯥꯖ..." ꯊꯥꯖꯅ "ꯀꯩ ꯍꯥꯏꯒꯦ?" ꯃꯥꯂꯦꯝꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯁꯦ ꯑꯩꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯤꯕꯣ?" ꯊꯥꯖꯅ "ꯑꯩꯅ ꯗꯗꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯦ ꯗꯗꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯗꯣ꯫ ꯑꯗꯣ ꯗꯗꯥꯁꯨ ꯆꯠꯅꯕ ꯇꯧꯔꯣ, ꯊꯦꯡꯉꯦ꯫ ꯑꯩꯁꯨ ꯏꯃꯥꯅ ꯉꯥꯡꯉꯅꯤ, ꯆꯪꯈ꯭ꯔꯒꯦ꯫ ꯑꯗꯣ ꯗꯗꯥ ꯇꯣꯏꯅꯗꯤ ꯂꯥꯛꯎꯀꯣ꯫ ꯑꯩ ꯗꯗꯥ ꯂꯥꯛꯄ ꯉꯥꯏꯔꯝꯒꯦꯀꯣ." ꯃꯥꯂꯦꯝꯅ "ꯑꯍꯣꯏ ꯂꯥꯛꯇꯣꯏꯅꯦ꯫ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯂꯦꯝꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯃꯥꯅ "ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯑꯕꯣ?" ꯃꯥꯂꯦꯝꯅ "ꯅꯆꯥꯅꯨꯄꯥ ꯁꯛ ꯐꯖꯕ ꯍꯟꯖꯔꯛꯑꯦ꯫ ꯑꯗꯣ ꯕꯕꯥꯗꯤ?" ꯃꯃꯥꯅ "ꯂꯩꯈꯤꯕꯅꯤ ꯏꯃꯨꯡꯗ꯫ ꯀꯩꯀꯩꯅꯣ ꯄꯨꯔꯛꯏ ꯃꯌꯥꯝꯁꯤꯕꯣ? ꯏꯁ, ꯍꯪꯒꯥꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯪ ꯃꯥꯝꯃ ꯍꯣꯏꯅ ꯄꯤꯔꯛꯏꯔꯣ? ꯃꯣꯏꯒꯤꯗꯤ ꯍꯤꯡꯒꯣꯜꯗꯣ ꯏꯟꯖꯥꯡꯒ ꯑꯝꯇ ꯋꯥꯠꯂꯝꯃꯔꯣꯏ." ꯃꯥꯂꯦꯝꯅ "ꯃꯥꯝꯃ ꯍꯣꯏꯅꯒ ꯄꯤꯔꯛꯄ ꯅꯠꯇꯦꯕ, ꯅꯃꯧ ꯅꯨꯄꯤꯅ ꯄꯤꯔꯛꯏꯅꯦ꯫ ꯏꯃꯥ, ꯃꯁꯛꯀꯗꯤ ꯂꯣꯏꯔꯦꯍꯦ, ꯍꯥꯏ ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯐꯩ, ꯃꯉꯣꯟꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯔꯗꯤ ꯅꯪꯉꯤ." ꯃꯃꯥꯅ "ꯃꯃꯥꯏꯁꯤꯕꯨ ꯀꯔꯤꯝꯇ ꯏꯀꯥꯏꯕꯒ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ." ꯃꯥꯂꯦꯝꯅ "ꯏꯀꯥꯏꯕꯤꯗꯦ ꯑꯩꯈꯣꯏꯗꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯕꯨ ꯀꯧꯖꯔꯝꯃꯤ꯫ "ꯕꯕꯥ!" ꯁꯅꯥꯖꯥꯎꯕꯅ "ꯏꯄꯥ ꯁꯣꯝꯗ ꯂꯩꯌꯦ." ꯃꯥꯂꯦꯝꯅ "ꯕꯕꯥ, ꯀꯩ ꯅꯨꯃꯤꯠꯇ ꯆꯠꯇꯣꯏꯅꯣ? ꯀꯀꯥꯒ ꯆꯠꯅꯤ ꯍꯥꯏꯕꯗꯣ?" ꯁꯅꯥꯖꯥꯎꯕꯅ "ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕ ꯆꯠꯇꯧ ꯃꯥꯜꯂꯤ꯫ ꯏꯆꯥꯒꯤ ꯀꯩ ꯂꯩꯔꯛꯎ ꯍꯥꯏꯕꯅꯣ?" ꯃꯥꯂꯦꯝꯅ "ꯕꯕꯥ, ꯑꯩ ꯕꯕꯥꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ, ꯌꯥꯕꯤꯌꯨꯀꯣ?" ꯁꯅꯥꯖꯥꯎꯕꯅ "ꯏꯄꯥꯕꯨ ꯏꯆꯥꯅ ꯍꯥꯏꯕꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯕꯣ? ꯍꯥꯏꯌꯨꯅꯦ, ꯍꯥꯏꯌꯨꯅꯦ." ꯃꯥꯂꯦꯝꯅ "ꯕꯕꯥ, ꯕꯕꯥꯅ ꯍꯜꯂꯛꯑꯒ ꯑꯩ ꯅꯨꯄꯤ ꯍꯥꯏꯕꯤꯕ ꯑꯝꯇ ꯆꯠꯄꯤꯌꯣꯕ." ꯁꯅꯥꯖꯥꯎꯕ ꯃꯥꯂꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯏꯄꯥꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯨꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯅ ꯍꯥꯏꯔꯕꯅꯤꯅ ꯍꯥꯏꯔꯨꯕ ꯇꯥꯔꯦꯗꯅ꯫ ꯏꯄꯥꯗ ꯀꯣꯏꯒꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯗꯣ ꯀꯝꯗꯧꯒꯦ?" ꯃꯥꯂꯦꯝꯅ "ꯕꯕꯥ, ꯑꯁ, ꯃꯁꯛꯀꯗꯤ ꯈꯨꯐꯖ ꯑꯃ, ꯌꯥꯝꯅꯁꯨ ꯐꯩ, ꯋꯥꯡ ꯆꯥꯎꯋꯦ, ꯃꯉꯣꯟꯗ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕꯕꯥ ꯎꯔꯒ ꯈꯪꯅꯤ꯫ ꯑꯗꯣ ꯕꯕꯥ, ꯃꯣꯏ ꯏꯃꯨꯡꯗꯣ ꯈꯔꯗꯤ ꯅꯪꯉꯤ." ꯁꯅꯥꯖꯥꯎꯕꯅ "ꯀꯩꯁꯨ ꯀꯥꯏꯗꯦꯅꯦ, ꯅꯪꯒꯦ ꯅꯪꯖꯁꯅꯨ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅꯕꯨ ꯐꯔꯗꯤ ꯏꯄꯥꯒꯤꯗꯤ ꯌꯥꯔꯦ꯫ ꯅꯣꯏ ꯅꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯍꯧꯕꯗꯨꯅꯦ ꯏꯄꯥ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯦ." ꯃꯥꯂꯦꯝ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯂꯦꯝꯅ "ꯑꯗꯣ ꯕꯕꯥ, ꯁꯣꯏꯗꯅ ꯍꯥꯏꯕ ꯆꯠꯄꯤꯌꯨꯀꯣ, ꯅꯠꯇ꯭ꯔꯗꯤ ꯃꯥ ꯌꯥꯝ ꯋꯥꯔꯅꯤꯕ꯫ ꯃꯣꯏ ꯌꯨꯝꯗꯣ ꯃꯥꯅ ꯄꯨꯔꯒ ꯂꯩꯔꯤꯅꯦ꯫ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯑꯩꯈꯣই ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯊꯝꯁꯦꯕꯀꯣ, ꯀꯣ ꯕꯕꯥ?" ꯁꯅꯥꯖꯥꯎꯕꯅ "ꯏꯆꯥꯅ ꯍꯥꯏꯔꯒꯕꯨ ꯀꯣꯛ ꯊꯝꯗꯣꯛꯀꯦꯗ, ꯊꯝꯗꯣꯛꯑꯒ ꯂꯣꯏꯔꯦ." ꯃꯥꯂꯦꯝꯅ "ꯊꯦꯡꯀ꯭ꯌꯨ ꯕꯕꯥ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯦꯝ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯕꯅ "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ."